Tronglaubi thawdokta laikhidraba angang anigi misi penman naduna masana mai thajaduna sijagani haine governor gi mamangda mai thajanaba thawrang tawringi police na phaduna pukhre hairi misak adudi thawna faraba advocate sinam apollo kawi hairi amukona lusingduna justice pu bomb attack tawba yaning de haiduna yamlaba miyam ga loinana rally satkhre hojik moirang bazar manung de lambi thingduna akan mamongda ban tawkhre Tronglaubi ki tamthiraba attack adubu suda leiba kukilal holup singi apunba body sing oiriba UPF amadi KNO na condemn tawrakre Tampaki lalhauba muthatnaba India na Kuki Sawgatlaga Erang thogalibra Kuki narco terrorist singna leptana chatharagliba lana sida India lenga na tumina leishiliba asi Tampaki lalhauba muthatnaba India na Kuki Sawgatlaga Erang thogalibra natraga kari arunba agenda laibano haibadu miyamda mek sengna khangallo haina Communist Party of India CPI State Council gi hanagi secretary Laisram Sotin Kumar na phongdoragli wafam asing asi Irabot Bhavan da laiba party sigi office ta pangthokiba pawgi mifam da phongdokhibani mifam aduda mahakna makhata na hai Kuki narco terrorist singna leptana chatharagliba lana segi makha chatharakba oina ngarang Tronglaubi da thokiba tamthiba thawdokta pikli bangang ani leikhidaba aduga thawdok adubu yaningdaba phongdoktuna khongjang changsin khibada CRPF na kapthorakpada miyoi ahum leikhidaba asi laibak thibani thawdoksing asi da thawna puthoktuna akanba action amata lokhutpa ngamdriba si kari agenda leibage tampaki lalauba loisinaba mapanagi changsilakpa lanmida su chatpa lalolup singda thawna Hablaga tawribra India lenga ke asengba policy miyam khangna laukthokpiro hojik oirakliba phibam ase normal oiba punsida hanjilakpagi mami ude ngarang numit asida tampaki mafam kayada achauba irang kaya thokhi Manipur da anauba lengak leiri hairingai cherakta Manipur gi tongan ba mafam da nongmai khapnaba bunker thugaiba mai thabagi thogdok kaya leiri masida Manipur lengak na Manipur da santi hanjilakle haiba wafam leptana phongdorakli masida sunatana CM na handak jiri chatkhiba do Assam gi board khomba chatpani maduda jiri da ngahak palambani atamnana jiri chatkani haiduna chatpanate haina magna makhata ki magna hai thawdo sigi khananaba CM na chair lauraga ngarang nungthil all political party meeting pangthokhi ngarangi mifam da lenga asina free movement leiri han lauriba si leiti haiduna kan mamong da yetli highway protection force lingnaba CPI na tanduna lakpa demand adusu lenga na yaning da bagi mami uri CM gi wakal da hojik asi santi leiri haiba wakalonda adubang lei haiki Cherak asida September amadagi mikok thigani hariba sisu tawbiganu masina Myanmar dagi lakpa singi position semna balambi oina thokani mapan gi mi tanthoktrabadi mikok thiba yaroi haina sumangna makhata ki tungkoiba solution amma puraknaba anauba lenga na honagadabani hanagi leiriba lambi da adumak chathaba yaroi central amasung khemchan lenga na Manipur gi irangi solution purakpa ngamloi haiki Kuki lalhauba singna churamba mai Imphal amadi Ukhrul da chakpa leptri aso opan gi masing hengalakli Kuki lalhauba singna churamba mai Imphal amadi Ukhrul da lepa leitena chakli tampaki mafam kayada su Tronglaubi gi thawdokna maram oiraga khoisaunarba miyamna Kuki lalhauba singi mathakta action lokhalu haina ayuk nungthil naidana khongjang changsinnarakre Tronglaubi gi thawdokta pikliba angang ani yauna punna miyoi manga sikhiba thawdok adugi matangda pendraba miyamna khongjang changsilakpadagi security force singa chauna mungnarakpadagi aso opan gi masing hengalakli ngasi numidang wairam pung 6 tarakpa adwaida lamlong bazar dagi akan mamongda ihau hauriba naha singa police ka mungnarakpadagi tear gas kaptuna tankhaina honabada aso opan kaya yaukre nakal amarom da Ukhrul da Kuki khulai paiba singna landarakli bathawong sing adubu pendraduna laingak na thokliba irang athubada yingsinbiyo haina thorakliba Ukhrul gi nupi singda ihau horakpadagi security forces single chauna mungnarakpadagi ngasi su nupi taraga manga hena aso opan tangkre Mar People Convention Democratic Peace Accord sign taunaragani lakliba tha asigi taraga marida khulai paiba lanming thanga Saraite na luchingba Mar People Convention Democratic SPCD ga Mizoram lenga ka peace accord sign taunaragani haina Mizoram lenga ki maikei digi phongdoragli Mizoram lenga ki maikei digi thadorokpa cherol amada peace accord sign taunabagi thoram asi Mizoram gi Sakawidai da pangthokani Mizoram lenga ki home secretary na lenga ki mahut sinduna amadi lanmin thanga sairetaina SPCD gi mahut sinduna peace accord sign taunagani hairi peace accord sign taunabagi thoram asida Mizoram chief minister gi political advisor Lanmon Pura Puntesu Saruk Yarabiyai Hairi Nakalamuramda Peace Accord sign taunanabagi damag mathau taba groundwork sing sem saba pumnamak loire haina sucherol asina makhatari Nanthok tuna chen kiba UG amu hanna fare police control room gi cherol amada hangang PS ki custody dagi numit kharani gi mamangda nanthok tuna chen kiba RPF PL gi nongada Santipur makha lekai dagi Nepram lemba Elias Tomba kungamari kawba kedar adu khongjom PS ki manung chanba langathel mamang lekai dagi ngasi security force na amu hanna fare hairi panba yabadi thawdo sagi matang da PS asigi sub inspector ama yauna personal ani service tagi suspend tawkhrabani Manipur da Naga Furuf ki naha sing da kihan khangalakpabu
NSFꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯅꯥꯒꯥꯂꯦꯟꯗꯒꯤ ꯂꯥꯛꯄ ꯅꯥꯒꯥ ꯄꯨꯝꯅꯃꯛꯀꯤ ꯅꯍꯥ ꯈꯔꯗ ꯀꯤꯍꯟ ꯈꯪꯍꯟꯕ, ꯅꯝꯐꯨꯗ ꯁꯦꯜ ꯃꯨꯟꯅꯕ ꯍꯣꯠꯅꯕ ꯑꯃꯁꯨꯡ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯛꯈꯤꯕ ꯊꯧꯑꯣꯡꯕꯨ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯐꯦꯗꯔꯦꯁꯟ (NSFꯅ) ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ NSFꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯅꯍꯥ ꯑꯅꯤ ꯑꯗꯨ ꯅꯥꯒꯥꯂꯦꯟꯗꯒꯤ ꯁꯦꯃꯤꯟꯌꯨ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯁꯨ ꯅꯣꯝꯗꯨꯅ ꯆꯥꯖꯕ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯠ ꯃꯤꯅꯩꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯣꯡꯂꯩ ꯊꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯐꯝ ꯊꯣꯛꯏ꯫ ꯃꯁꯤꯗ ꯅꯠꯇꯅ ꯇꯨꯡꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯆꯠꯄꯗ ꯑꯀꯤ ꯇꯨꯖꯨꯡ ꯃꯥꯌꯣꯛꯅꯗꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ NSFꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯖꯁꯇꯤꯁ ꯐꯪꯍꯟꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠꯁ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕ NSFꯅ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯏꯈꯠꯂꯒꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯔꯣꯏ꯫ ꯃꯤꯑꯣꯠ ꯃꯤꯅꯩ ꯃꯥꯌꯣꯛꯅꯔꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯋꯥꯕ NSFꯅ ꯁꯔꯨꯛ ꯌꯥꯔꯤ ꯑꯃꯁꯨꯡ ꯔꯦꯡꯃꯥ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨꯗ NSFꯅ ꯁꯧꯒꯠꯂꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯄ ꯌꯥꯅꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯄꯣꯏꯟꯠ 10ꯒꯤ ꯁꯤꯖꯐꯥꯌꯔ ꯀꯟꯗꯤꯁꯟ ꯊꯝꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯆꯌꯣꯜ 3 ꯁꯨꯔꯛꯂꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯑꯣꯏꯅ ꯆꯌꯣꯜ 2 ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕ ꯌꯥꯅꯈ꯭ꯔꯦ꯫ ꯆꯌꯣꯜ 3 ꯁꯨꯔꯛꯄꯗ ꯂꯥꯟ ꯑꯁꯤ ꯃꯤꯗꯜ ꯏꯁꯀꯤ ꯂꯩꯕꯥꯛ ꯄꯨꯝꯕꯗ ꯁꯟꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯁꯤꯍꯟꯈꯤ꯫ ꯂꯥꯟ ꯑꯁꯤꯅ ꯃꯥꯂꯦꯝꯒꯤ ꯏꯅꯔꯖꯤ ꯁꯞꯂꯥꯏꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯈꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯅ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕ ꯌꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯂꯥꯟꯉꯝ ꯐꯤꯔꯥꯟ ꯄꯥꯏꯈꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯄ ꯌꯥꯅꯈꯤꯕꯗ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯅ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ UNꯒꯤ ꯂꯨꯆꯤꯡꯕ ꯑꯦꯟꯇꯣꯅꯤꯑꯣ ꯒꯨꯇꯦꯔꯦꯁꯅ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯄ ꯌꯥꯅꯈꯤꯕ ꯑꯁꯤ ꯇꯨꯡ ꯀꯣꯏꯅ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕꯒꯤ ꯂꯝꯕꯤ ꯌꯥꯠꯄꯅꯤ ꯍꯥꯏꯅ ꯁꯤꯡꯊꯥꯈꯤ꯫ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯋꯦꯁ ꯑꯦꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤꯗ ꯏꯔꯥꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯄ ꯌꯥꯅꯈꯤꯕ ꯑꯁꯤꯗ ꯏꯔꯥꯟꯅ ꯗ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯁꯤꯖꯐꯥꯌꯔ ꯀꯟꯗꯤꯁꯟꯁꯤꯡ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯁꯤꯡꯇꯟꯅꯁꯨ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯄꯤꯈꯤ꯫ ꯏꯔꯥꯟꯅ ꯊꯝꯈꯤꯕ ꯃꯔꯨꯑꯣꯏꯕ ꯄꯣꯏꯟꯠ 10ꯒꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗ ꯃꯤꯗꯜ ꯏꯁꯇꯒꯤ ꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯄ, ꯏꯔꯥꯟ ꯑꯃꯁꯨꯡ ꯃꯄꯥꯡ ꯑꯣꯏꯔꯤꯕꯁꯤꯡꯗ ꯂꯥꯟꯗꯥꯕ ꯂꯦꯞꯄ, ꯏꯔꯥꯟꯒꯤ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯍꯟꯗꯣꯛꯄ, ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯏꯔꯥꯟꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ, ꯏꯔꯥꯟꯗ ꯌꯨꯔꯦꯅꯤꯌꯝ ꯄꯩꯁꯤꯟꯕꯒꯤ ꯔꯥꯏꯠꯁꯤꯡ ꯄꯤꯕ, ꯄ꯭ꯔꯥꯏꯃꯥꯔꯤ ꯁꯦꯡꯁꯟꯁꯤꯡ ꯂꯧꯊꯣꯛꯄ, ꯁꯦꯀꯦꯟꯗꯔꯤ ꯁꯦꯡꯁꯟꯁꯤꯡ ꯂꯧꯊꯣꯛꯄ, UN ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯊꯝꯈꯤꯕ ꯋꯥꯔꯦꯞꯁꯤꯡ ꯍꯟꯗꯣꯛꯄ, ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯇꯣꯃꯤꯛ ꯏꯅꯔꯖꯤ ꯑꯦꯖꯦꯟꯁꯤꯒꯤ ꯕꯣꯔꯗ ꯑꯣꯐ ꯒꯚꯔꯅꯔꯁꯀꯤ ꯋꯥꯔꯦꯞꯁꯤꯡ ꯍꯟꯗꯣꯛꯄ, ꯍꯟꯗꯛꯀꯤ ꯂꯥꯟ ꯑꯁꯤꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯕꯁꯤꯡ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ, ꯂꯦꯕꯥꯅꯟ ꯌꯥꯎꯅ ꯏꯔꯥꯟꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯊꯣꯛꯍꯟꯗꯕ ꯌꯥꯎꯔꯤ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯗꯕ ꯌꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯟꯅ ꯊꯤꯡꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯄꯒꯤ ꯋꯥꯐꯝꯁꯨ ꯊꯝꯈꯤ꯫ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯅꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯏꯔꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯑꯕꯥꯁ ꯑꯔꯥꯒꯆꯤꯅ ꯇꯦꯍꯔꯥꯟꯅ ꯀꯥꯎꯟꯇꯔ ꯑꯦꯇꯦꯛ ꯇꯧꯕ ꯂꯦꯞꯂꯒꯅꯤ ꯑꯃꯁꯨꯡ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯖꯍꯥꯖꯁꯤꯡ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯌꯥꯎꯔꯔꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯉꯔꯥꯡ ꯑꯍꯤꯡ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯋꯥꯔꯣꯜꯁꯤꯡ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯕꯥꯁ ꯑꯔꯥꯒꯆꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯏꯔꯥꯟꯒꯤ ꯄꯣꯏꯟꯠ 10 ꯌꯥꯎꯕ ꯖꯦꯅꯔꯦꯜ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯁꯤ ꯅꯁꯨ ꯌꯥꯖꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯋꯥꯐꯝꯁꯤꯡ ꯇꯁꯦꯡꯂꯛꯄꯒ ꯂꯣꯏꯅꯅ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯥꯎꯟꯁꯤꯜꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯣꯜ 2 ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯠꯁꯤꯟꯅꯈꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯁꯨ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯕ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅꯁꯨ ꯂꯩꯕꯥꯛ ꯑꯅꯤꯅ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯠꯁꯤꯟꯅꯕꯗ ꯏꯔꯥꯟꯅ ꯊꯝꯈꯤꯕ ꯄꯣꯏꯟꯠ 10ꯒꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕꯒꯤ ꯏꯪꯒꯤꯠꯁꯤꯡ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯃꯨꯛ ꯍꯟꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯑꯃꯁꯨꯡ ꯏꯔꯥꯟꯅ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯅꯈ꯭ꯔꯕ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡꯊꯛꯀꯤ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 49 ꯍꯥꯠꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯟꯅ ꯑꯃꯨꯛ ꯍꯟꯅ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯖꯍꯥꯖꯁꯤꯡ ꯐꯥꯎꯗꯨꯅ ꯆꯠꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯅꯕꯒꯤ ꯌꯥꯅꯕ ꯂꯩꯈ꯭ꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯏꯖꯔꯦꯜꯅ ꯂꯦꯕꯥꯅꯟꯗ ꯃꯈꯥ ꯇꯥꯅ ꯂꯥꯟꯗꯥ ꯆꯠꯊꯔꯕꯗꯤ ꯁꯤꯖꯐꯥꯌꯔꯗꯒꯤ ꯍꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯏꯔꯥꯟꯅ ꯆꯦꯛꯁꯤꯜ ꯋꯥꯔꯣꯜꯁꯨ ꯊꯝꯈꯤꯕꯅꯤ꯫ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨ ꯍꯦꯖꯕꯣꯂꯥꯒꯤ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯗꯥ ꯑꯗꯨꯗ ꯃꯤꯑꯣꯏ 900 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯍꯟꯈꯤ ꯍꯥꯏꯅ ꯑꯜ ꯖꯖꯤꯔꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯟꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕ ꯂꯩꯕꯥꯛꯁꯤꯡꯅ 50% ꯇꯦꯔꯤꯐ ꯊꯝꯒꯅꯤ ꯇ꯭ꯔꯝꯞ꯫ ꯏꯔꯥꯟꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯤꯕ ꯂꯩꯕꯥꯛꯁꯤꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯗ ꯄꯨꯁꯤꯜꯂꯛꯄꯗ 50% ꯇꯦꯔꯤꯐ ꯂꯧꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯇ꯭ꯔꯨꯊ ꯁꯣꯁꯤꯑꯦꯜꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯂꯩꯕꯥꯛ ꯑꯃꯅ ꯏꯔꯥꯟꯗ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯤꯕ ꯊꯦꯡꯅꯔꯕꯗꯤ ꯈꯨꯗꯛꯇꯒꯤ 50% ꯇꯦꯔꯤꯐ ꯊꯝꯒꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗ ꯀꯣꯝꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯉꯥꯛꯄꯤꯕ ꯂꯩꯔꯣꯏ ꯍꯥꯏꯈꯤ꯫ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯕ ꯂꯦꯞꯄꯒꯤ ꯑꯌꯥꯕ ꯊꯝꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯅ ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯂꯤ ꯍꯥꯏꯅ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯌꯣꯜ ꯑꯅꯤꯔꯣꯝꯗꯤ ꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯃꯈꯜ ꯑꯃꯠꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯔꯔꯣꯏ ꯑꯃꯁꯨꯡ ꯇꯦꯍꯔꯥꯟꯅꯁꯨ ꯁ꯭ꯇꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯑꯃꯨꯛ
हन्ना हांगदोक्लगनी हाइना फोंदोकी। US President Donald Trump ta Tehran gi maikaidagi point 10 gi ceasefire conditions sing thamlakraba matungda President Trump nasu Tehran gi conditions sing adu kupna yengsinbaga loinana tabak ta onthoknaba thorang tawgani haibigi thajaba thamkibaga loinana US nasu Iran gi authorities singa kupna khanaraba matungda Iran gi mathakta thamliba thingbasing asi yengsingani haiki US President Donald Trump na makha tana phongdokladuna hai Tehran na amuk hanna uranium पैसिनबगी थबक तवरकलरoi अमसुंग US ना थमकिबा point 15 gi peace proposal asi हानना याजखरे हाइरी हौकिबा थादा President Trump na Iran na unconditional oina surrender tawrabadi lana silosinabagi machak ama oigani haina phongdokhibaga loinana Strait of Hormuz pawduna chaliba leibak kayagi jahaz singda asoi angam yahondanamagi thabak paikhalakpada US na chawna mating pangani haiki US amasung Iran gi marakta khuthongnaba lepagi ayaba thamnakhiba sida China na Iran gi mating pangki haina US President Donald Trump na phongdoki Middle East ta tung koina ingtapa puraknabagi damak Pakistan na broker oiduna leiba anigi marakta lakliba Iran numita warisanagadawriba asi yamna maru oi haina President Trump na makata na phongdokhi US Iran gi marakta ceasefire lauthokrabasu Lebanon gi mathakta leptana landakhi Netanyahu US amadi Iran gi marakta numit 13 nigi oiba ceasefire chatnaragani haina lauthokrabasu South Lebanon gi mathakta Israel na lepa leitana attack chathakigani haina Israel gi Prime Minister Netanyahu na phongdokre US gi President Donald Trump na Iran ga ceasefire chatnaragani haina lauthorakhiba adubu sawgaladuna Israel gi Prime Minister Benjamin Netanyahu gi office tagi official oina thadorokpa cherol amada Iran gi mathakta chayol anigi oiba ceasefire chatnaduna air strike ki thabak leplagani haina Donald Trump na lauthorakhiba adu Israel gi maikai dagi sawgali haiki ceasefire chatnaba asina Iran gi maikai dagi Strait of Hormuz hudaktagi hangdokpada natana US Israel amadi region asigi mathakta attack chatharamba adu leplagani matam kayagi mamangdagi Iran na nuclear missile amadi America da terror attack chathanaba lalong chathaduna lakhiba adu Donald Trump ki US lengak na lephanna bahonariba si thagatpa phongdoi cherol aduna makha na phongdokhibada US gi maikai dagi ceasefire gi matangda US amadi Israel gi marakta amatoiba pandam amagi makhada changsiliba thabak thoram sing phangnanaba honaba haibasi lengdraba amani lakliba numit kharani asida Israel amadi Israel ga mapang oina chaminaraba leibak singa negotiation gi thabak hawragani haiki US amadi Iran gi marakta chatnariba ceasefire asida Lebanon yawde haina US lengak ki maikai dagi Israel da thajaba piraki haina su cherol asina makha tarakli panba yabadi Iran gi maikai dagi tawrakhiba tongan ba point 10 gi proposal da yanaba purakpadagi ceasefire chatnaduna bombing amadi attack chathabagi wafam asi leppada yanaba purakpa ngamkhibani haina US gi President Donald Trump na phongdokhibasu lairi condition pumnamak US na yare lan ngamle haina Iran na claim tawrakli report United States of America Iran gi maikai dagi thamkhiba proposal khudingmak President Donald Trump na yakhre numit kayani chumna US amadi Iran gi marakta soknakiba lana si Iran na maipakle haina Iran gi Supreme Leader Mojtaba Khamenei na claim tawrakli US gi President Donald Trump na Iran ga numit 13 ni gi oiba ceasefire chatnaduna nakalani gi marakta yasinaba purakpa ngamlagani haina lauthokraba matung Iran gi Supreme Leader Mojtaba Khamenei na leiba adugi armed forces singda numit 13 ni gi nongmai kapa lepnanaba khangankhre adubu hairiba matam asida nongmai kapa leplabasu mikup nahum singna leinabasu akanba instruction pikre Iran gi Foreign Minister Saif Abbas Arakchi na maki official X account da thadorokpa warul amada Iran Armed Force na military gui operation leblingai karigumba attack chatharaklabadi leiba adugi leijariba mapangal kanba Armed Force na leiba asi bungak senbagi thabak makha tana chathagani haina phongdorakli Arakchi na US amadi Iran gi marakta ceasefire chatnabada Pakistan gi Prime Minister Shehbaz Sharif amadi Army Chief Asim Munir na lawkhiba thodang adubu sumangna thagatpa phongdorakli Iran gi Supreme National Security Council gi mahut siladuna mangna haiki US gi maikai dagi thamlakpa point 15 amadi Iran gi maikai dagi thamkhiba point 10 punna point 15 gi framework amagi makhada US amadi Iran gi marakta wari sanabagi thabak chatharagani nakal amaramda US amadi Iran gi marakta ceasefire chatnaraba su leiba anigi marakta soknariba lan asi loisinba natti Iran gi mayokta amuk hana attack chatharaklabadi leiba asigi armed forcing na khudakta khudhanduna leibak adubu ngaknanaba sem saduna leigadabani hainasu Iran gi makok thongba luchingmasingna mari leinaba authorities ta Jackson wa thamkre hairi masida natana US ka soknakiba lana sida Iran na thamkiba pandam adu mapung fana phangba ngamle numini funi nakala nigi marakta kanma mongda lan soknaraba matung honglagli balan gi mayon asi leiba asina lan mai pakpi khudam amani hainasu Iran gi administrator singi maikai digi leibak miyamda paudam kre haina Iran da base tongan ba news agency singna report tawnarakli